Nepal social media thingbugi irangda taramapan sire Prime Minister KP Sharma Oligi yum mai thakre Minister ani resign tawkhre Nepal da social media thingbugi matangda nahasina irang horakpadagi police ka kuthoknabada mioi 38 sikre kayamana aswapan nangkhre Prime Minister gi yum mai thadokre Nepal government social media thingbugi firip lorokpan maram oiraga evitel Kathmandu amasung atei mafam kayada nahasina irang horakpadagi police ka kuthoknabada mioi 38 sikre kayamana aswapan nangkhre Mahiro yauna nahakayana Genset haiba banner makada thoraktuna Kathmanduda leiba parliament mamangda Nepal sarkarna lorliba firep adu handuk waidun khongjang sinke protesters sing aduna parliament manungda sangsinnabu honarakpadagi police na thingnabu honabada nakalani marakta kut thonarakpadagi police ki maike digi tiar gas amadu rubber bullet capsin duna tangkaina hona kiba todo aduda mi taraga mapan adu sikiba galona ke amana aso panang mudi hospital da pukatuna laikanari hairi ngasi sumakata na khoisang na nasina Nepal ki Prime Minister KP Oli ki private residence amadi Communication Minister Prithvi Subha Gurung ki mayum sumai thadokna amangata thon kre hairi Nepal ki irang asi kahen kakhalakpadagi Home Minister Ramesh Lekha amasung Agriculture Minister Ramnath Adhikari asamasa ki famdik resign tawkhre ningsing bayabadi haukiba sawolsen namitta Nepal sarkarna Facebook WhatsApp X Instagram amasung YouTube yauna tongan social media site kungatharu ban toksin kibani social media site sing asi regulation amagi makhata puruknabagi damak ban tawbri haina Nepal sarkar ki maikadi ki phongdorokpaga lonena hauzik oirikliba fiong sigi matangda khananaba Prime Minister ngasi all party meeting ama kawkhre hairi UN sin Impal Dimapur Lambida Port Chei Lakpa Garisingdagi Chingthaba Houkhre United Naga Council amadi Barlenga anigi marakta free movement regime amadi border fencing ki matangda tangkakya Delhi da wari sanakhrabasu maike anigi marakta yanaba ama purakpa ngamdabadagi UN sin ngara September 9 ki ahi nongyai status ki naga taba mafam singda laloltagi tabak taw ating bathangani haina lautokkiba adu tabak oina ontokpa houkhre ngasi Sanapti district ki tongan mafam singda UNC ki khongjang ngasibu sagoladuna National Highway number 2 Impal Dimapur lambi paringda Dimapur ki Impal tama lakhiba gari sing sek tawgalona pochai singthaba amadi loktabagi tabak satakre maroina UNC ki economic blockade asibu sagot pathongmi sing ngasi ayu Impal tama changlakpa pochai purokpa truck sing Sanapati district ki tafauda UNC ki ban sagot mioi sing na khamdana pochai sing loktabagi tabak sing satakhi khongjang ngasina maramoiduna life saving drug sing pikliba ngang sing na chana maroi pachinjak sing posilakpa yadabadigi sang awaba saitheng phangadori lonena lambi paring asida Dimapur dagi Impal tamna changlakpa gari sing su pochai amata haptana khali oina changlakpa kaya su yaure hairi panba yabadi mamangtha August 13 FMR amadi border fencing ki matangda UNC ki mioi 13 na saba miut kanbu amaka Bharat lenga ki mioi nipana saba tema amaka Delhi da wari sanakibani wari sanaba aduda yanaba purakpa ngamdabadagi August 13 da UNC ki presidential council ki oiba mifam pangthokuna Manipur ki naga taba mafam singda economic blockade tawbagi khongjang asi sangsin gani haina laukthokibani